KUKI MLA tara amadi makhoi CSO sing Guwahati da amisana kokre haidan narol todang da yauri adu sanga express pauchi dana Guwahati da KUKI MLA singa wa khanagadori summit patra ga unakre Home Ministry official ga unagadori amitsa su lakadori haidan yauri aduga sanalebak pauchi da su yauri narol todang pauchi dana koi Manipur ki leader politicians oriba lenga kasigi minister ju aramlaba Govidas Kodho jamna phondo ki ba athuba matamda Manipur da popular government ama sem lagani haidan mana phondo ki ba from yauri ojak kamaine yengbe ai akhogi PRC February gi taraga humdoi da chahi ama fagadaba asina maram oirakanda Manipur da miyam na khanki ba lenga ama lehenba natraga mapung fana khogi assembly asi dissolve to rakanda PL lakhi bagi fiba mama lakpa asina oja hojik lakliba Guwahati da KUKI amisa election ga mari nena lakadoriba asida KUKI MLA singa amadi CSO singa unagadori habne chungwa wafam lakpa asina akogi Manipur da miyam na khankiba mihusingi akogi amuk lenga si halakpa yana bagi akan ba khongthang adu gi pakhat bagi mami amdi chauna tari masida ojagi wakhalon ji kamaine engbai lakpa ngamgani habagi thajaba adumak layena khanbra madu lahodragadi BJP dana kyam na mangadori bano miyam dana kyam mangjagadori bano madugi amang atong duna ojagi wakhalon da kamaine engbiyosa tarangsen aikoge taseng na haiba taragadi Manipur gi mitam yam haijage Manipur gi misam yam gi magi punsi amadi magi leiriba aikoina thengnariba awa ana misimina gi hingbagi asi nomagi chara tananabagi chara hendananabagi masa masu thananabagi chara nongkhannadananabagi hotnariba me sida elected government ama amuk semak pana traga semak taba haibase ai thoidokte haitare hoji pawda lairi hoji whether madu semak paduna elected government ama amuk semak paduna masida aikoi gi sapagadaba natraga semak taba na hena soksin ba loina adum hamu gi phibam da adum leigani aduga leisu lei aduga masche thoidokte aduga popular hai do popular do micham yamna pamakanda micham yamna geno torkanda popular highway wani aduga yamna ikai ningai ni popular government ama semba yabagi thajaba leire gaina akoigi elected akoigi ruling gi MLA jingnaga haibaga si yamna ikai ningai ni haitare popular government semani ga je what so popular ya yamna popular oiba jano popular je karino kamai tawna semge moigi government ama semne hairaga di madu kaisu question tawningai leite aiko government ama muksem na ba aiko hona daure sem ga daure elected government se lakka daure hairaga di yai ba popular government kai di popular oira kan popular government oiga da bane ba just literary meaning gi wana te ba what is a popular government as it understand to from sang every politicians leba nga ke politics to ge politics yaw ge haiba ta ga di popular government haiba je akoina politics ta amadi political magi keno sida kamai tawna popular government ki wahan thokse karino haibasi madu gi wahan thok tu khangba machangi madu khangdana pangang ngang basi ngang da bachu pai so amna wana raba matam jida hai tare aduga akoina sida ningchang ga dabadi kamai tawge haiba matam da sem ga dori base atopa party sing na teba sem akoi gi leirami ba BJP na luchungbaga government to neba BJP ki government to neba BJP ki government to na irang si ekoi gi 2023 gi me sida ki tholak ki ba irang du karimata leirami ba government to na saigi madu control to bangamdre misi mina me abje geno to dre miyam gi punsida phaganan bangamdre kemta ngamdre aduna maram oirakanda saigi gamai tawre thoilba loina mak aduga wahan thokti kai daure ngasagi floor da kai da koi parliament ki floor da kai da union home minister na thambadadi ngasagi leader ama alternative leader ama laitabadagi khanma ngam da magi kaino se chief minister biren na resign to ki badagi ngasagi alternative leader do laitabadagi president rule je thamde adana thamgibani haibagi port ama oina latest khungibagi port thamgiba leire adubo kamai tawna president rule lakhibanu haibasi akoi loin khangna ba pone ba koina ningjing mina ba chumme ba president rule lakhri je kaino kari situation lai hige irang je thola ba matung judagi kai daure ngasagi kuki jomi kampu jinga jina
Maitai gi government ni haidana charge tawre Manipur gi government to Maitai government haidana charge tawre hairiba government birena lusingi ba dumakta da masagi hairiba birena lusingi ba government to Maitai gi government ni haidana charge tawriba kambu dumak tugi makhoi gi mioi ani cabinet minister oine yauri ne bale pau hokki amadi koi gi nemsa until masagi suspended animation da thamdri bawa birena resign tawdri bawa da makhoi loina ma cabinet minister oina power pai greni cabinet minister oina kana ba allowance ma ama loin low greni adu taw cabinet minister mo loin le ramine ba moina maitai gi government ena charge tawri do du adu ga kaidawi makoina tawri do matam du da bire lok thu haiba ma adu ga president rule impose taw haiba mane ba yam kana ladies ado President rule do lokto adagi mo ko gi kuki jomi kambu mayam loina mana khulai pai bo gera pai da bo gera hek ta contact mitang ki jomi haili ba kanglup sigi laidiba any organization whatsoever laidiba mayam jina loina ba legislature o gera ama o gera ngasai gi masadi cabinet minister da dum yawa adugi whole voice to nadi biren gi mayok ta chu dum ngang ba aduga resign di taw da ba minister dum yawa loin tawri ne ba aduga khulai pai ba kambu mayam duna haibana kuki jomi khulai pai ba kambu gi aduga makogi any leriba contact mitang body mayam loop mayam na haibaduna wa moire adugi situation du leire aduga government to paina government to biren gi government na kaimta tawba ngamakta banena miyam ju kedawgi haiba matamda alternative government amala akanda the president rule haibajidi keno tawbani na mado ma su chakhagadi phagadra haibagi atopa government je neutral loiba se moina jo biren je thaja de amna ma ji bias bani maite khakta tawbani haibagi charge ama leire adagi ado mana chu mokhu thongna tawbangam dabagi aduga center na chief minister ni haidana leiraga jo whole unified command gi kari gi poti adum me 4 dagi adum kuldip ta sina thokre whole haibe dugi aduga madugi poto amu biren masana ju chief minister warami biren masana ju ekogi September ki 28 ta koi ki mahiroi mayam na hoba movement ta mahiroi ki leadership ma ga unaba matam da joai rakre ai di kaim ta power yaudravni tu tawre ni si mana hai kre adu ki mamang du so amuk ai koi mana Delhi chaluraga mi sa unaba matam da chingi ge no ida mi san tawrani tambana ina tawrani hai dana airport ta khumgi bagi miyam da tamki bagi place ta kai da tamki bagi wai mayam legre aduna athai du da adu ibataraga di power jo kemta leitana chief minister ne haidana leiragadi kemta kanadre aduga atopa madana aikhoina matamdu da leigiba miyam gi keno di chief minister biren design taw haidana miyam gi marakta gi kaidagi haigridi ngasai gi hanne yeng birakta keno phibam maduda aikhoi gi miyam je hanjan central gi security force singa sina kuki gi militant mayam asiga chatminna ba kuminna ba dagi even se security force asama force mayam na sugnu gi police station ma ga thachalaga tawba khuding asugum ba thawdo mayam dagi more da asage security army gi keno singa da kuki jomi militant sina no mai wonjalaga dagi makoi gi keswar gari da kakhatlaga tawba da bawda kemta hanne yeng da ba loina ma complicit loina madu khuding ma ado loina ma central security force sina yaba kuki jomi militant sina tawba da kemta yada bagi phibum do leiba matam madu da di khong thillaga da tholo o aikoi gi da makta keno tawra resign taw haibane Manipur gi miyam da gi haigridi madu gi matam du da tawramaga di lai olang mane ba nong thong biren amai thangda mana resign taw gridi mana taw indra jo tawgibagi potni haido ekoi loi ure aduna president rule se ekoi gi magi natural loiba magi sigi thoiba process amada political crisis ama lakpadagi torokpane na logdeba aidi madugi situation do tanana bagi magi manungda mokoi gi BJP gi manungda Biren Yadav group samgatpa aduga whole thoiba mayam se kamai tawge haiba matamda ngasai separate administration nana tawridu ruling party du yauriba MLA tarane ba BJP gi taret ama KUKI People's Alliance ki ani ama independent MLA ama moi tarane ba whole madu ruling party gi block tagi ne ba aduna yana electricity kadai dano pan thona challenge tawnari sidi contradict keno tawnari sidi same ruling party manung dani adu BJP gi manung da adu gi BJP gi party gi ayaba yaudana kamai tawna masagi BJP gi MLA taret amana magi same government to give policy gi mayok to wangang ino ba adu party na kari decision lawgi gi ba aduna same here mafam jida kaidawi BJP hariba party maku complicit oibane ba
government na lawriba decision duga state ta leiba BJP sungai kari matam ado chinda budi adum Manipur kannana ba hona gani adu tawune habaneba but BJP hariba party duna state ki party duna magi makha da leiba magi member amagi makoi gi MLA BJP ki MLA tare to ki mathakta party ki oiba disciplinary action amata BJP ki party na lokhat ngamde lokhat khide aduga chief minister Biren aju any disciplinary action amata magi cabinet colleague te yauriba makoi ani ju lokthok pasu tawgide aduna loina mak swai chide di makoi BJP party amadi magi kaino sin se loina mak complicit oina ba amaga loina mak kaino tawna bagi yana ba chana bagi pot ama adum yauda yauriba aduna president rule haiba ja aina ju he mamangda haijaba Asagi leiriba geopolitical situation ki karigi leiriba aduga nakan amaromda maitaina luchingba Manipur gi lalhulup sing asigi mathakta India government na chathariba counter insurgency ki karigi pot mayam se sigi factor mayam se galoina na ba magi Myanmar gi leiriba ong ba magi Iran kari sigi atopa China factor gi aduga somda USA gi karigi Bangladesh ki karigi sigi akoi bagi leiriba geopolitical reasons mayam jige iroina na sai kamai tawgeda president rule ja thawoina porakna ba ngasai gi haibadi state ta leiriba government do makoi gi same party gi government do ngasai gi makoina hiring di makoina haiba yaring di madu kaimta kairam deba but there was a certain stage adu miyam gi pressure dagi kari dagi birenjo kamai tawgeda chief minister oina center na hairiba chingdugi magi madu khambanga baktaba center na hari duga somda miyam na leiriba miyam gi pressure ground dagi laiba mongoda laiba pressure duga ani du ma chui chang onaba ngamda bagi matang dagi mazu critical oina wangang ba tanja khara yaw hiba aduna bire gi makoina hai to we aba chief minister su oirakta ba tangka ama yaw hidaba nate adu eba taraga di nakal amrom da somda kuki jomi me amamna malo to president rule thamo haibe potsu leire adu itadi mase khogi irujaning baga thonga te koga manaba haibado adumai tawdana masagi president rule je la akanda di central na government na union government na pami ba magi state na pami ba haitare indian state na pami ba magi chathari ba thabak kara tawning ba thabak khara do makoi gi same party gi lenga na du leina adu makoi na hiding ya da na dum tawdana tawbado adu da yaram ma di phaba madu yarakta ba la aga de di masagi president rule sida free hand da president rule je thamaga tawbuduna khudong sabagi phibam ama lakhibana president rule je thoina porakhibane ba aduna hauji president rule lokthokta ba haiba se adugi makha pondane ba aduna karino patamdu da tawbido president rule thangri je kaino masagi nation first party second haiba dugi magi principle da BJP gi masagi leba ki isuna nation gi indian nation gi issue jina mana hena maru e haidana tawrakanda aikoi party gi lenga amoiraga so aikoi party to sacrifice tawutai haidana madugi suspended animation da thamaine ba but tawinu sung pura dissolve tawrakanda atopa party amoira magadi dissolve tawramsu yaiba makoi gi same party oibani na lenga amamu semba yabagi aduga makoi gi MLA ji ju kannana bagi haitare MLA oina suspended animation da thamagadi MLA ji hinge aduga makoi da false hope amaju pire akoi false hope oida basu yai anytime lenga sia mohna semakani haibagi thajaba amasu makoi da piba nalam dragadi masagi hek dissolve tournament khalo sigi suspended animation da thamam dragadi MLA mayam do atopa party sing da loina mak BJP se miyam na ju yana rakta bagi phibam amna leibi da loina mak MLA makoi gi leiba kuntha tare se atopa party ma da chongthokraga di na traganda atopa party ma semgraganda di BJP da su manga da banina masagi suspended animation da thamai ne ba so that makoi je masagi political insurance ama pira kanda makoi gi MLA oibagi pays and allowance tolo mayam to phangan ba ma gi convenience kari mayam ja taxpayers money misam miyam na thi ba tax mayam duna ngasai gi MLA mayam gi tolo makoi gi chathok chasen gi bhara nungla chading mayam je loina bang miyam na hulli ne ba ngasi baw ba ado adumaina thambado hojik se amuk kamai to ge da anova government ama semak po taraga chomado not in the interest of the public not in the interest of the common people not teba karino hayo matamda ngasai gi 2027 da lakadoriba election asida BJP gi hojik se yamna aikoi gi phanam hai chabani Manipur da India gi mapam batai da su election da somehow moina Bihar da kaida upayam tawdana che nupi mayamam da lising tara vote maya da mai account da koi gi transfer tawsalaga
karakpa adugi duna aman oijare aduga Manipur da lairiba general impression di sigi last chahi ahum muksida laiba BJP gi mana miyam da pigadaba deliver tawgadaba service ama BJP gi government na pirakta duna state pirakta duna gi thagwa laibase sina maram oire kanda 2027 da lakadar election se atuki matik makoi gi marai bag lepa da thogdor mina sida ida tel ju tena sagi tha tara do ore ju chahi mal phangaga di ampare chahi ma phangra ba da tha tare ni pando ore ju BJP gi government ama leiraga di madu maina tawra da madu da ai khud makoi na extraordinary oiba scheme khara natraga welfare scheme khara natraga package mayam ama public ki lauthokna khotana sigi tha tare ni pan tara mu sida tawbong amaga di makoi amona halakpa ngamgani haibagi thajaba ama nakal amarom dana amu kamai tawge haiba matamda Rajya Sabha ki seat ama jabi yamna maru oireba uchiki politics India ki national politics ki magi Rajya Sabha ki Lok Sabha ki magi parliament ki majority ki kari gi wafam jida yam maru oire aduna lakadar che Manipur gi tagi kari ba Rajya Sabha ki MP ki magi tam chilo oire anauba Rajya Sabha ki MP ama khanma mathau tareba ado kari gumba lengak se leidane suspended animation je loidana hojiki technically yarakta dana karigumba Manipur da assembly je dissolve to giba taraganda di masagi BJP gi oiba hujujiki keno je assembly je hingat lakpa tarakanda di Rajya Sabha gi MP ma moina dum thadoine ba maramdi koi gi 60 members sida 59 ni effective origin ama legi daraga aduna 59 sida dum moina majority ni na moigi any tom heretic ama lepodo dum Rajya Sabha MP do mogi BJP na kadawri neba aduna adugi Rajya Sabha ki MP ki seat su ya maru erakpo aduna swai de sida la ka sida di aduna lenga ama somehow thamaudraga di thamawbaduna di hena mogi da khudong charakpo adu jo amu kai mai tawge haiba matam da adu tawraga di kamai tawe masai gi president rule si lakpadagi violence ki thabakti matam khara handarure loina magle pure se adum phanayam san hai tare adum significantly violence di leftan gare adubu last akoi gi December sidagi ni hoje horei je December sidagi amu kolai gi kha ka pa khot pa ngasagi dongan bajing de tawri ba thodok mayam ama lai ba gi porchin aduna hojik se aina amuka loisala pada sampatna haijening si lengak se semak pataraga su ngasagi hojik hairiba makoi gi advantage mayam da Rajya Sabha gi seat ama somehow thamo je amaru oi aduga 2027 gi lakador election da BJP gi marai bagle pada khudong chana bagi damota lengak se thamo bon mathau tai adubu sigi animak se whether president rule oigera lengak se oigera adugi magi effect to de koi da loina mang miyam ji da hamu ni president rule la ai dana thodong na hendong na safa bagi pot ama leite center na direct rule to bagi masagi moina direct rule to dringe da makoi gi party gi lenga ama lejara magazu matam du dana elected government ama leibagi Manipur gi miyam gi elected government ki miyam gi mhunchina semba lenga ni haidana leibadugi magi responsibility ama loina mak lokthok pigra jo power and functions magi security ki karigi unified command ki kagi loi lokthok rabaw da maming de dum state government ta leibani na hayeng responsibility do state government da fix to yara me aduga hojikti loina mak central ki direct rule ni na home minister je responsible lo rakpani na sida tholai ba sigi misai koi gi kari haitare mayam criticism mayam kari thoiba president rule manu da thoiba mayam jena sum hejala aga de amuke hena sokada banina another elected government ama makoi gi same party du gi thamaga di responsibility do hayen khara pumin nai haitare state ki leadership leadership su da yan thora ka do ini center na loina mak responsibility do la aro yadu matam du da aduna lengak se somehow same na bagi potche ngasai gi kuki jomi militant sing chena kolai bai ba kangu sing chena democratic process sama lakwasu restoration haigadra ngasagi elected government je restore torpagi karigi potchi bawda makoina hostage da thamba makoina yaningdragadi habagi message ama piba nahan gi risikanta gi mihat tumak da hari duni no peace no popular government haibadi makoi ga India government ka tripartite talk taunari basidagi makoina pamiba demand dugi matungina yanadana makoi gi marakta peace ama lakri bawdi government ama semba yaroi haibagi threat to neba hostage thama ineba government sem adu bawda state sina adum Indian state sina madu bawda sum yadana leiraba khangdana leirakan de nathai Indian state to ki keno do magi rit to haitare makoi gi power function Indian state to gi rit to kadai da sakhrge Indian state ki sovereignty to kadai da sakhrge haibagi question la eba aduna ngasai gi hanazu Amit Shah na
ngasagi lengak sembaje semba yananabagi makhoigi leiriba kuki jomi militant kangbugi kuki jomi da leiriba ngasagi MLA mayam jigi leiriba makhoigi position mayam je si khara makai handahanabagi thabaktu Ministry of Home Affairs na AK Misra da magi sinabagi karigi haibadi magi nitty-gritties mayam ama makhoigi akangba gagi kuki jomi militant sing sigi weakness makhoina suda leina sugi wangwada tawba thabak mayam amagi natraga leiriba MLA jingdugi makhoigi ahoba makhoigi weakness kari Home Ministry gi kambuna officials na khangba mayam ama madu lerga madu da kadai dano blackmail tawdoira ama tawdoira madu Amit Shah kanogi khoigi AK Misra na tawrakanda makhoido khoigi lengak sembasida makhoigi objection leitana bagi karigi pota madu tawbagi mayam ama tawrambi yai adu tawrakanda madu mayam sanare hare amukadu unagadoi aduga Amit Shah unaba haibadudi ngasagi AK Misra na madugi ground maya work mayam do sped work mayam do tawbulu shalakanda Amit Shah na unarakanda madugi somehow madu makoidu akoigi objection leitana bagi makoidagi disturbance makata na latana bagi kai tawdana tawnana bagi port oibe hai tare ngasagi kainoda koigi January 19 da Guwahati da unabagi wafam ma thokla ise adugo cancel abada aten bada hai bataragadi semgador elected government hai basa adum loina misam myam gidi ngasagi leiriba chap chaba state amagi Indian state amagi pifam thokpa akoigi mam thokpa se akoi na haya kan sida akoigi akoi as a Indian citizen akoi khudimok se akoi see that the haitare magi rule the loina mak se we are all Indian citizens but Indian citizens ki indivisible oiba akoigi thugai yadraba mat pa yadraba aikoigi fundamental rights article 14 na piriba article 19 na piriba article 21 na piriba sigi hairiba article ahum jina piriba sigi right singa jidi se sigi right jidi x kini se sigi right jidi se marawari singa dang oidoni sigi right jidi punjabi khaktan phangadabani haibana teba sigi right each and every Indian citizen sigi right never adugi right to India gi manung sida Indian citizens ne haidana leiriba maitai jinga sida di hairiba sigi right ahum je phangakta base kyam kuirage ba sigi right ahum je mat lagala ine deprive tori ne ba sigi deprive tori se mase enforceable right ne ba enforce to sigi right sidi chana hangada ba right ne ba namdana chana handa ba ya da right ne ba adu chahi ahum farakada ro ba ba ji pa ba chana handa ba je sigi question ne ba ado lakadoriba government to natraga semgadoriba government to aduna sigi right ahum je amuk chana han banga moida bo era kan de to adum ekoi any government laksuno ba do akoi adum ekoi bisam miya da di adum hamu ini haidana edumai thamjage tan